अहमदा मरुएब पाव Opposition की MLA 𝐶𝐤𝐯𝐞 Manipur की CM ना debate तौसी हाइब अदु ready ओइरे हाइना MPCC की working president देवव्रतना North East window दा फोंगदोक्रे MP बिमोल अकोइजमना पार्लियामेंट सेशन दा मणिपुर की चैथेंग फंगलबा नुपी आंगांग सिंगी दमक सेंटर दा थांगतखिबा वाहंगी पाउखुम ओइना रिलीफ कैंप दा 𝐶𝐤𝐯𝐞 हेना काइथाक्रे हाइना यूनियन मिनिस्टर ऑफ वुमेन एंड चाइल्ड डेवलपमेंट ना फोंगदोक्रे 𝐋𝐢𝐯𝐞 की हानगी MLA यंगथोंग हाउकिफ की लोइनबी बॉम्ब की अटैक नॉर्थ ईस्ट विंडोना संदोक्सरिब नुमिदांगी पाव मिंग ताबिरिब सिंहबु चन मैबमना खुरुमजरी हौजिक पाव संदोकना पीजरी MLA 𝐶𝐤𝐯𝐞 CM गा डिबेट तौनबा सेम साबा लोइरे हाइना फोंगदोक्रे ngasi नॉर्थ ईस्ट विंडो टीवी की नॉर्थ ईस्ट डायलॉग प्रोग्राम दा MPCC की वर्किंग प्रेसिडेंट देवव्रतना फोंगदोरकपगी मतुंग इन्ना चीफ मिनिस्टर की वाफम अचुम अरान पुथोकनरगा ngangnagadaबनी डिबेट तौनरगा मियाम दा खंगहनगदाबनी हाइबा वाफमदु वाफमबु सुगनु केंद्र की MLA 𝐶𝐤𝐯𝐞 मसाना चीफ मिनिस्टर का डिबेट तौनबा सेम सारे अमदी अकनबा फील्ड डिबेट तौनबा अमसुंग डिबेट की मतम खंगहलकनबा वाफम वर्किंग प्रेसिडेंट ता थमगी हाइना पाउदम लक्कीबनी माकना मखा तादुना चई असगे फेब्रुआरी की तांग 19 असेंबली सेशन दा सु विड्रॉ तौनबा वारेफ लौकीबदा कांग्रेस ना सवतकी मरमदी कैबिनेट ना 2023 मार्च दा इरांग थोक्ट्रिंगै ममांगदा सु लौथोकनबा वारेफ लौकीबा लई हाइना पनकी हिरम सिंह असिदा डिबेट तौसी नत्रगा मसिदगी हेना लुबा सिंगदसु डिबेट तौसी हाइबा 𝐶𝐤𝐯𝐞 की वाफम सिंह मणिपुर प्रदेश कांग्रेस कमिटी की वर्किंग प्रेसिडेंट KH देवव्रतना पाउदमकी कांग्रेस की MLA सुगुनुदगी इलेक्ट तौरपा केंद्र दी इलेक्ट तौरपा श्री 𝐶𝐤𝐯𝐞 मसाना अयोंद हायु सो कनो से डिस्कशन सिदा आई रेडियो है चीफ मिनिस्टर का डिबेट तौने से दो हाउस तौने से जो मतम पियो यारे तौरगे है ओके असीब लेरे को 360 दा अनदर पॉइंट मा आइना ngangi दा याम लो सलोगन तौनी नसाई की 29 फरवरी की 5th सेशन दा लोबा डिसीजन जे आई अमुक हंजगे को सीजन न्यूज़ ओदम वइबियो सेशन से ओपोजिशन यावना यूनानिमसली अखोइना सेंट्रल गवर्नमेंट दा सु एब्रोगेट तौनबा कुकी सिनाव सिंग मिलिटेंट सिंबुगनी को सिविलियन के नते अरा मिलिटेंट ग्रुप सिंबुगा मोइना ग्राउंड रूल थुगाइरबनिना सी हाउस द खनगिबनेबा ग्राउंड रूल थुगाइरबनिना एब्रोगेट तौ यारे अदुना तौ हाइरसी हाइगिबनेबा अदुदा कांग्रेस सु थावा यावना सपोर्ट तौना तौग्रिबने करिगी कैबिनेट ऑलरेडी होगिबा 2023 की मार्च दा इरांग से थोक्तरेदा अखोय मसी एब्रोगेट तौरे न कैबिनेट ना हाइगरबनेबा अखोय विड्रॉ तौरे सु tripartite agreement दी हाइगरम ने कोई स्टिल सपोर्ट तवे स्टिल सपोर्ट तवे हुजु सो इन स्पाइट ऑफ कोई ओपिनियन डिफरेंस लेरगा सु तवे सीरीज प्रजा की इशू ने बा अदना लेदिबा फिबम मसिदा कोइना हाइनिंग बसे मसी 105 361 अनि मक्ता डिबेट तोक्सी रिजोल्यूशन लौसेदी चीफ मिनिस्टर याद्रगा हिरे न लुबा कयुंबा इशू लेरगा पुथोपियो ओके MP बिमोल अकोइजमना पार्लियामेंट सेशन दा मणिपुर की चैथेंग फंगलबा नुपी आंगांग सिंगी नमक सेंटर दा थांगतखिबा वाहंगी पाउखुम ओइना रिलीफ कैंप दा 𝐶𝐤𝐯𝐞 हेना काइथाक्रे मणिपुर दा सही अमा हेना थोकलिबा इरांग असिना मरम ओरगा मयम मकै थादोक्तुना मफम कयागी तोंगान तोंगानबा रिलीफ कैंप सिंगदा सैदांगदुना लेरिबा इंटरनली डिस्प्लेस्ड पर्सन सिंगी नमक सेंट्रल गवर्नमेंट ना 𝐶𝐤𝐯𝐞 की सनफम स्पेशल पैकेज ओइना काइथाक्रे हाइना यूनियन मिनिस्टर ऑफ वुमेन एंड चाइल्ड डेवलपमेंट अन्नपूर्णा देवी ना लोकसभा मिफमदा फोंगदोक्रे इनर मणिपुर पार्लियामेंटरी कंस्टिट्युएंसी की MP बिमोल अकोइजम ना मणिपुर दा थोकलिबा इरांग असिदा सैथेंग फंगलबा नुपी अमदी आंगांग सिंगिदमक सेंट्रल गवर्नमेंट ना करी करंबा थौरांग तौरबगे हाइना हंखिबा वाहंग अदुगी पाउखुम ओइना यूनियन मिनिस्टर ऑफ वुमेन एंड चाइल्ड डेवलपमेंट ना हाई था तरुक तगी चही तरुक फावदा लेबा आंगांग लिसिंग तरुक जामा होंफु मरी मपुंग फारबा नुपी लिसिंग अनि चाट्रो कुंट्रानी पान मिरोन बिनुपी लिसिंग अनि सुमना कुंट्रानी थोई अंगांग सेलिबी ममा चाट्रेट यांkai humdoi bu tongan tongan ba अंगनवाड़ी सेंटर सिंग दा लीड तौदुना खुदोंग चाबा कया फंगहली अमदी प्राइम मिनिस्टर ngakpigani PM बंदरा योजना की मखादा मिरोन बी अमसुंग अंगांग नुपी मचा पोकपी ममा सिंग दा फाइनेंशियल असिस्टेंट चिंगबा कानबा कया फंगनख्रे यूनियन मिनिस्टर ना मखा तारादुना हाई इंटरनली डिस्प्लेस्ड पर्सन सिंगबु येंगसिनबगिदमक मिशन शांति अमदी मिशन वत्सल्य इंप्लीमेंट तौदुना मखल मखा गया की मतेंग कया सो पाइखली मिशन शांति की मखा दा रिलीफ कैंप ता सैदांगदुना लेरिबा
IDP Singidamak Medical Camp Pangtoktuna Psychological Counseling Workshop na chingba kaya su lengakna paikhalagani haina makhatari taki Lorina Santi Sadan Yosnagi Makada Miron B Amadi Angang Selibi Mama Singidamak Central Amadi State Government na kusam na duna chang na health checkup amadi mathau taba diet amasung delivery gi damak hospital kaya su sem saduna thamli relief camp ta leiba nupi macha singda senthok lambi oizaba yaba skill training na chingba supi duna lakli haina mahakna house ta thamki 𝐋𝐢𝐯𝐶𝐞 ꯍꯥꯟꯅꯒꯤ MLA ꯌꯥꯝꯊꯣꯡ ꯍꯥꯎꯀꯤꯐꯀꯤ ꯂꯣꯏꯅꯕꯤ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯂꯩꯈꯤꯗ꯭ꯔꯦ ꯌꯨꯝꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯃꯩ ꯊꯥꯕꯗ ꯕꯣꯝ ꯌꯥꯎꯔꯝꯕꯗꯒꯤ ꯄꯣꯈꯥꯏꯔꯛꯇꯨꯅ 𝐋𝐢𝐯𝐶 ꯍꯥꯟꯅꯒꯤ MLA ꯌꯥꯝꯊꯣꯡ ꯍꯥꯎꯀꯤꯐꯀꯤ ꯂꯣꯏꯅꯕꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯔꯣꯝ ꯇꯥꯕꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯁꯥꯏꯀꯜꯒꯤ ꯏꯀꯧ ꯚꯤꯂꯦꯖꯇ ꯊꯣꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ MLAꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯆꯔꯨꯕꯂꯥ ꯍꯥꯎꯀꯤꯐ ꯆꯍꯤ 59 ꯁꯨꯔꯦ ꯍꯥꯏꯔꯤ ꯃꯍꯥꯛ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯔꯥꯏꯗꯒꯤ ꯌꯥꯝꯊꯣꯡꯒ ꯃꯌꯨꯝ ꯄꯥꯗꯨꯅ ꯂꯩꯔꯛꯄꯅꯤ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯔꯣꯝ ꯇꯥꯕꯗ MLA ꯌꯥꯝꯊꯣꯡꯒꯤ ꯂꯣꯏꯅꯕꯤꯅ ꯏꯀꯧ ꯚꯤꯂꯦꯖꯇ ꯂꯩꯕ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯈꯣꯝꯗꯣꯛꯇꯨꯅ ꯁꯤꯠ ꯁꯦꯡꯕ ꯇꯧꯔꯕ ꯃꯇꯨꯡ ꯐꯠꯇ ꯍꯥꯎꯗꯤꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯄꯗ ꯕꯣꯝꯅꯤ ꯆꯤꯡꯅꯕ ꯑꯃ ꯌꯥꯎꯔꯝꯕꯗꯒꯤ ꯄꯣꯈꯥꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯆꯔꯨꯕꯂꯥ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯁꯣꯛꯄꯗꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯁꯥꯏꯀꯜꯗ ꯄꯨꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ ꯁꯥꯏꯀꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯕꯣꯝ ꯄꯣꯈꯥꯏꯐꯝ ꯑꯗꯨ ꯌꯦꯡꯁꯤꯟꯗꯨꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ Dr. MAIBAM Donavirgi yumda hanjina bom thanamduna aki akhang pokhanbagi thawong yaningdaba phongdorakli panba yaitaliba tha asigi haukiba tang mapanda mahaki yummaktada bom amasu pokhai hanchiba leikhre hari amadi bom mangarak thamjinduna aki akhang pibabu lekai miyam amadi masamangna condemn torakli ngasi Manipur Press Club ki Kauburu Hall da pangthokpa paumi singa unabada Dr. Danavir namakha taraduna lamdam asigi miyabu diabetes ta natana tongan ba leina kaya fahanduna leibak miyamgi seba tawriba mahaki mathakta hiram ama natraga amada mahaki hospital da amadi mahaki yumda bom langsinduna aki akhang piba thawong yaningde mamangdagi hauna threat kayarak lakpadagi lenga ki mari lenaba department da security pipi naba haizarabasu ngasi fawa thabak oina paikhalakdaba yaningde loinena Manipur miyambu mapalamda laingba chatkadabadagi diabetes hospital da laing chathaduna miyamgi damak leizariba asida asumna aki akhang toina pirakpana maram oiraga mutkigadra habigi mibaibasu poktaba nate amadi thawang asi kanana tawribano habadu achumba tawzariba miyamna Suthidok Piuda Mating Pangbiu Haiki Amaromda Kabo Lekai Nongsuk Welfare Association ki Secretary Fry Lapam Inau Chana Phongdorakpada Kayarak Hana Danabirgi Yumda Bom Thamjinba Amadi Tha Asigi Mapanda Bom Pokai Handun Aki Akhang Pibagi Thawong Yaningde Loinena Bom Pokai Hanliba Mafam Adugi Akoibadasu DM College ki Mahairoi Kaya Ama Rent Leiduna Mahai Tamzariba Singdasu Aki Akhang Piki Loinena Danabirna Kari Lanbagi Asumna Tawribano Lanba Tarabasu Miyamda Khanghanduna Sumthok Minasi Maram leramba tarabasu miyam puna cherak piminasi amadi matungda asumna miyam kungna taba mafamda asumna aki akhang piba tawbiganu haina su mahakna makha taki Aibadi lekai sida asumaina tawbase hauja ahumlak suri mamangde so koi press meet tawjare danabina lalamba leire magi aranbadu puthokbiro mayam changaga magi aranbadu chumthokminasi aduga natadana dum hanjana nahan pokhare danabir masa laide adugu solon bayumdugi mamangdu dalang jale adudadi yo habadi dem college da quarter laiba hostel laiba khangja da student mayam ama rent da laide ba kuje koi parents da rent da laide angan chin do tuition halakwa matamni bonduna pada de shiroidra aduna danabir na lalambagi mayam chindokminasi magi aranga chumthokminasi Karamba Samstana Karigi the Makta Asumina Hanjan Tawase, Ako Yaningre, Aduna Atubama Tam the Sindupiro, Magi, Dimani, Sumana, around the Salami, Miu Belan, the Bangam the Vanati, Asukli Banki, Asu, heavily Matam Sina, Akoyasin, Hatuna Bagi, Akoyasin Bonans and the Bamatam Life. Kuire ayida lakuse hiramamna amada hekto thonjin tawga che lakuse mamang se 2003 dagi hengala kuse si bai gida thamai chanda cheka bom da manga chu bo de pokhari chiti ihara mamang ji 2001 ki 24 2000 January ta chu pinjala langsira mi pokhari de
adu mahandaki ngarang nam ta ma kon pokhai ri ya pokhai bi ya ram treti matam matam de or parma lakam di isu amma tam de amma to thom ji dor ma ya ma le adu hojik su matam matam de ge ngon de la se sim tu ina kan sang go thori ti dai na school provide to na security arrangement to isu ma na gi life ta thre le to ya di ma ya ma matam matam de bi adu ngasi ko ko de excel log du maram go kan se ai thore ko khudum thi ko se makata jun cha thar ga lai Manipur State Power Distribution Company Limited MSPDCL amadi Manipur State Power Company Limited MSPCL gi 𝐂𝐲𝐬 𝐁𝐫𝐬 दा recruitment gi result haidok tabagi matangda ngasidagi hauduna chara henbagi khongjang changsilagani haina MSPDCL amadi MSPCL gi candidate singna CM Banglo da khongjang changsinkre candidate 𝐂𝐲𝐬 Manos na haikibada 𝐂𝐲𝐬 𝐁𝐫𝐬 da MSPDCL amadi MSPCL na group C amadi D gi oina thabak lawnaba che thoklakibani recruitment asigi written test 𝐂𝐲𝐬 दा pangthokibani adubu matam sangna result haidorak tabana mari leinaba authority singda recruitment da saruk yakiba candidate singna taksinduna laki mari leinaba power minister ga candidate singa unabada written test asigi result chaliba chai asigi august natraga september tha fawada soidana haidokani haina thazaba pirakibani adubu hojik chathariba state assembly mifamda ngarang power minister na written test asi chai asigi december fawada haidokani haina phongdoklakpa asimak hana khalamba adugi tayo naba oina thokle maram asina ngasi candidate single loina duna CM Banglo da lakjuna CM unanaba changsilakpani adubu CM unaba funkidre maram asina MSPDCL amadi MSPCL gi candidate singna ngasidagi hauduna result haidok triba fawa chara henbagi khongjang sangsilagani haina penaba wafam thamki member of the MSPCL PDCL 2019 को recruitment से हाइड्रो कर ले वैसे सिंह मतंग honorable minister CM दा कोई ngasi कोई हाइड्रो कर ले सिंह मरम से करी जो कोई हम जगह है ना हां सु अपॉइंटमेंट मैम लोग की ले रे अपॉइंटमेंट से मोय फोन नंबर ला होई कोई कॉल तब के हार का तब तब तक कोई मैम से करी जो हम रसेन लापने अदु ngasi से कोई चंगल लगतरे पुलिस ने तान थोरे है अदुगा कोई की कोई हंगने कोई अपॉइंटमेंट पीबी पीबी मरम से करी है मोय लेरमीबा अथॉरिटी लेरमीसिंगना रिजल्ट से हाइबा ngamdre adudagi ekoi myam se ngasi CM se unadragadi ekoi ngasi de koi chara henbe khongjan hangar sa se sangsal lagani haine koi media gi thongda thamjari karigumba CM na hairiba ekoi na masama ko unaba phangjaga so ekoi phone gi kuthang gi orga so mana karigumba ekoi gi response TV lagadi ekoi gi khongjang ji handokani karigumba adugumba karingo pirak lagadi ekoi ngasi de gi hauraga ekoi chara henbe khongjang se MSPCL amsu MSPDCL gi makai de gi ekoi media gi thongda thamjari Gazara Changchafam Laudana Loriba School Amada Israel na rocket bomb kapsin bada nupi angang ahal laman yauna miyoy marifudra mga hena sikre thaudok thofam da leiba miyoy singi matung inna school manung da lai khurumduna leingei charakta rocket bomb kapsil lakpadagi pokhai bagal lonina maina chakibani amarom da Israel lani singnadi school da mahairoi leiti haiba khangi Hamas singna changsinduna leisalaga male miyam da Israel na school da landaduna mi hatli haina male miyam da lan uhanna ba khonabani haina phongdorakli ningsing bayai mamang chahi gi October 3 tagi Israel amasung Hamas ki marakta chatharakliba lan asida Israel na hatkiba mi gi masing yamjabada lising ni fumathoi sukre sikraba mioi singi manungda angang lising tara taruklom yauri Israel na Hamas ke chief leader hatkraba matungda Iran Hezbollah amadi Hamas na punna landarak payana lei haina Israel gi miyam na chawna mi paiba poknakre loinina Israel gi prime minister Netanyahu na chana thakna ba polam sing paisinduna thamhauna ba leibak miyam da khangan kre Satra Singh gi ihodagi Bangladesh ta thokliba irang asida Prime Minister Sheikh Hasina fawa fam thadoktuna sen khraba matung anoba interim government semduna charang naringai marak asida Myanmar da su chahi kaya gi mamangdagi junta amadi militant singh gi marakta kuina lan tawduna lakliba asida leiba ngamlaktaba dagi Chenaba honarakpada drone sizinaduna bomb thadarakpada ahan angang amadi miron bi yauna yamdrabada mioi chamagani fumanga hena sikre hari news agency gi matung inna mioi singadu Bangladesh romda changsin naba honaringai charakta drone sizinaduna bomb thadaraga hatkibani
Siba mi ki masing amadi mafamduda siba haksang yamna paisinduna leiba maramna hinghawriba imung manungi mioi singna haksang thibada awaba oinaki makhatana thodok aduda victim oriba Muhammad Ilyas sahi kuntra manga na haibagi matung inna tamthiraba thodok aduda maki chai ani surabi machanupi amasung miro labi nupi su yamna thina soklaga laikatnaba ngamdana laikhidre magna makhatana hai makoi punna torwan da leptuna leiringaida Miyam marakta drone sizinaduna bomb thadarakibani loidena thodok aduda hingawba mioi ahumna paumi da hairakibagi matung ina masing yablaba mioi singa sibu hatliba amadi asokapa nanghaliba kangbu asi arkan army na oigani haina phongdorakli adubu nakan amaronda arkan army na di siriba maral adu aranbani hairakli Manipur Kaithel Fambi Apunba Luf Makpal Gitara Taret Suba Mapokuman Gitauram Ngasi Thangwaiban Thau Ground the Pangthokre Thauram Aduga Mari Lenena Paire Lemaro Maira Paibi Apunba Manipur gi President Soraisam Memchana Haikibada Lamdamasida Thokliba Irang Asinasu Leminariba Kundaminariba Furup Kaya Awaba Mayuknaduna Leire Land Asina Afaba Pol Purakloi Furuf Aniki Marakta Nungaina Daba Kaya Leirabasu Wadi Sanaraga Hanagi Punsida Tangdu Leitana Leinaba Honaba Mathautai Haiki Amaronda Amugogi President P.H. Nando Luwangna Phongdorakpada Kaithel Fambi Ima Singna Tongan Mafam Singda Kaithel Famlagasu Apunbagi Pangal Ama Sagat Pangamli Manipur Kaithel Singasi Manipur Khunai Senbilon Fagat Hannabak Khaktanatana Sagyeng Ningsal Amasu Oiri Khunai Oiba Aruba Waref Loba Matamda Kaithel Fambi Ima Singna Achoba Thodang Loduna Lakli Adubu Kaithel Khudingmakta Ngasidi Politics Taushile Masi Hai Singna Ima event Singna Thengna Bachangi Maru Oina Manipurgi Maru Oiba Khwaramban Ima Kaithel Ahum Asida Leiriba Ima Sing Yamna Haitoi Singtoiba Ngaktani Kaithel Asida Manipurgi Thodok Wathok Khudimak Neinari Maram Aduna Kaithel Asi Laishang Ama Oina Lofam Thoi Kaithel Asida Yoliba Naki Fizol Singasi Lairembigi Magulni Fizol Asi Marol Thokpa Gumbani Seliba Fizol Aduna Mioi Adu Kari Thabak Chalibano Haibadu Khangma Ngami Loinana Numit Asina Lakpada Ima Ibal Khudingmak Nada Yektaba Punsi Nungsangba Oirasano Hainasu Yaifa Pausal Pizari Hainasu Fongdoki Thawamaduda Poye Lemro Mera Paibi Apunba Manipurgi President Soraisam Memcha Manipur Kaithel Fambi Apunba Lof Makpalgi President Oina Bilasini All Manipur Women's Voluntary Association Amovagi President Yungkaibam Kunjarani All Manipur United Clubs Organization Amukogi President Fayoizam Nando Luwang Roadside Vendors Welfare Association Gi President Khedri Tama All Manipur Manpower Upliftment Center Amuki President Taurangbam Diranchan Khedrugao Maira Paibi Apunba Lufki President Jano Begum Amadi Kabui Madras Association Kamagi President Atompi Kamaina Athoiba Mithung Singh Oina Saruyaki Patriotic Writers Forum Manipur na Sinduna ngasi Arun Kumar Nongmaitem na iba Pognafam Lamdam nung Sibi Ima Manipuri lyrical poem Lyric ngasi hauna bimatong ina Fongkray Manipur Press Club ki Thangzing Hall da pangthok iba Lyric Fonggi Thauram aduda former Deputy Chief Minister Yumnam Joy Kumar Forum asigi President Naurabam Khambaluwang Adhikari Mayum Git Chandra Sharma Retired Head of Program AIR Infal Amadi Eminent Critic Salam Tombana Jingbana Maru Oiba Mithung Singh Oina Saruyaki Aiba Arun Kumar Nongmaitem Arun Kumar gi Maikidigi Mahakna Isai Amadi Lyric Fong Nabagi Sangsilak Liba Punsi Khongcheki Matangda Wafam Kaya Phongdoki Tha asigi anidagi hauduna Manipur Chanura Lamjing Lof Machal Bishnupur District na Sentuna Ningthokong Khamal Purpose Hall da Numit Tarani Chatharakiba Leisabi Luchingbi Singgi Oiba Khana Neinabagi Thauram ngasi loishinkre Thauram ga mari Lenana Machal gi co-convener M Nirmalana Phongdokibada Manipur da thokliba tha tara manga fazalaklaba irang asida Chanura Singna Punsinduna Kari Thodang Loba Yabagi Haiba Adu Khana Neinaduna Pangba Yaba Mating Pangnabagi Damak Thauram asi Pangthokpani Loinana Makha Tanasu Iramdam asigi Damak Khongfam Chena Lepli Haiki Numitarani Chupna Pangthokiba Thauram Aduda Tongan Ba Lamdagi Lakpa Wangangloi Kayana Sarugyaki Hari Loinana Tongan Ba Vishnupur Amadi Ningthokong Yaura Luchingba Kayana Ngasigi Thauram Aduda Sarugyaki
Asi Manipurda Chatharakliba Irang ase koi chahi ama helaklaba irang sida akoina tungi damakta lebaki damakta akoina kari tawba yabage haibadugi pandamda akoina karamna akoina lamda masigida akoina mara chetpa organization ama karamaina matau karamna tawraga akoina ngasi oriba lebaki situations akoina kari thawdang lobu yabage chanura ama oina haibadugi pandamda akoina numitarani gi oiba program ase resource person kaya ama lenga tunai koida suki matikana raba gyan laksing piba topic kaya ama loina spokesperson kaya dagi ko ismaina gyan lawza hoban Arabida mararaba pau amuhana pizari. Opposition ki MLA 𝐶𝐄𝐯𝐶𝐞 Manipur ki CM na debate tawsi haiba adu ready oire haina MPCC ki working president Devabrata na Northeast window da phongdokre. MP Bimol 𝐶𝐄𝐯𝐶𝐞 Parliament session da Manipur ki saiteng fanglaba nupi angang singi damak center da thangatiba wahangi paukhum oina relief camp da crore jamri hena kaithakre haina Union Minister of Women and Child Development na phongdokre. Cycle AC ki hana Northeast window na sendok sare ban midangi pau matang sa daloy sare yeng tabiriba singbu amuka hanna chan mabam na khurumjari.